Akasvani Imphal, Ketramayum Chitrabhanu na pau pazari, ahanbada maru oiba pau. Manipur Sangai Festival gi hayeng lushinba nimita Pradhan Mantri Narendra Modi na Raija asigi miyamda wa ngangani. Manipur da COVID laitcha singthaninga oina fagatuna hausi active case nipan leiri amashung Gujarat Vidhan Sabha gi ahanba tangka ki mikhal gi vote khomba gi thabak khamtheng na kalle. Manipur gi Sangai Festival hayeng lushin ba numita Pradhan Mantri Narendra Modi na Raija asigi miyamda wa ngangani lushin bagi mapung oiba thoram palace compound leva baggage and open air theatre da pangthokani lushin bagi thoram aduda kendra gi ain mantri Kiran Rijijusu saru yagani Marasta festival ase loigadaba matam naksilapgalona na festival pangthokliba mafam singda yengba lakpa migi masing leptuna hengalakli ngarang su hafta kangjebong amasung morang kunogi ethnic park da festival yengba lakpa miyamna krik inana tenki Festival ase miyamna mapung phana yengba ngamnanaba Raja Sarkar na ngasi amasung hayeng sarkar gi office sing mahilushing sing amadi sarkar gi makhata laibo autonomous body half holiday laukthokre ngasi festival asigi mapani chemba numita moirang kunogi ethnic park ta khongjom parba thangta sinai jawe amasung dul dulok cholomna chingwa pangthoktina miyangi puning chingsin gadori hapta kangjebungdana panthoibi sintha jagoi amasung tangkul fusion music yauna tongan ba jagoi isegi thorum sing utkani Baggage in the open air theatre botana Purum Jagoi, CVC Jagoi, Karam Jagoi, Jime Jagoi, Dol Cholom, Brunediki Lapa artist singi Jagoi Amasung, Rhythms of Manipur Fazaraba Jagoi Isegi Tarum Kayana, tourist in Puning Chingsingani. Manipur hoji COVID ki active case ni pan lady ngarangi oina nongna miyoi ama COVID-19 positive oiki mase tharaga raja asiki oina COVID positive oiba punba masing lak ama lising kuntrama panchama pantara truk sukre lasit asidagi sikiba punba masing na lising ani chama ni fuma pan sukre adumoina mak haukiba matam khara asda lena asina nongna mi sikibagi paw leite none PAC campus mamangda ngarang district health society none na sinuna Dr. Singachara hendana wakat khongjang jathakre wakat khongjang adu all Manipur health services doctor association gi lamjing makhada tongan ba dabi sing taksing duna changsang khibani kakching amasung kangpo pizila da sungarang Dr. Singachara henbagi wakat khongjang changsing khi Assam Rifles gi sangsad battalion sinuna Ukhrul Zilla gi Bilungphungda school amada water tank amadi sanitary polum singen thokre Assam Rifles ki paun hai angang singbu masamu phana lehna ba amasung school adugi mahiru singi pibam phagana ba polum sing adu mateng pangkhibani tabiri ba pawsi Akasvani Imphal dagini Gujarat Vidhan Sabha gi aham batangka ki mikhal gi vote khombi gi thabak khamtheng ne kalle rasiti dol singi luchimba kya lagtuna voter singi puning thingchinna ba lepalaiten honari Wafnagar Zilla gi palitana dangarang pangtokpa mikhal gi rally da Pradhan Mantri Narendra Modi na wangangki Kendra Mantri Singh Amit Shah Smriti Irani, Gujarat ki Mukhyamantri Bhupendra Patel amasung Assam ki Mukhyamantri Himanta Biswa Sharma yauna BJP luchingba kayana mapam kayara pangtokpa mikhal gi rally singda saruk yadna vote khomki Amoromda Congress President Malik Arjun Kharge na Gujarata BJP na paikhaliba chakho tharangi thabak singbu yaningdaba phungdokre Ahmedabad tangarang pangtokpa pawgi mipam amada Sri Kharge na Gujarata COVID laichat manungda miyoi kya sikiba inflation gi chang hengalakpa amasung sarkar gi sel puthabagi chang hengalakliba haina lam kaya da maral sikhi Meghalaya da NPP gi MLA ani amasung AITC gi MLA Amar Raja Vidhan Sabha gi member oibadi gi resign tawkre NPP gi MLA sing adudi Venetic R Marak amasung Frelin CS Sangmani aduga AITC gina Himalayan Muktani mukoi ahum BJP da mathang thada yaugani haina hairi Global Technology Summit ke 30th edition New Delhi danghasidagi hybrid format ta hauragani nemi humni chethagadaba mipamsida geotechnology ke maramda mapungaina khanagani tharumasi mapan tharum mantraloy gi amadi Kharnizi India ga puna yumbu oduna pangthokpani Hogdopagi Tharumda Kendra Mapan Tharum Mantri Dr. S. Jaishankana Geo Digital amasung masina piba cheching haibiramda wangangani Mapan Tharum Mantraloin hai numit humni chethagadaba mipam asida maling oinama maming lerba space security public health climate change yauna technology gi mari lenerbagi matangda wangangani mipam adu da akhang hai cham henbana
Panel discussion yankai henbada wa ngangani mipamasida United States, Singapore, Japan yauna ati leba singi mantri sing amadi sarkar gi makok thongba official lising mga henbana staru yagani. Bisnupur gi mini stadium de chatariba anisuba amfaka fingarang sani ke match amada Classic Football Academy na Football Club Lamzabu Panjal Mari amada toykre atopa match amadana United Raiders FC na All Moirang Football Association bu Panjal anishino de toykre. Ngasi fongba pauchi shingi maru eba pawgi damo hozik ngangom Kiran leire Kiran. Thagchari Chitrabhanu awang nupuk lamdamda lalhobagi samasya singthaningai oina hantare haiba Ministry of Home Affairs ki wapam UCM na district boundary ki wathok lochina na bataksin ki bamusung Imphal Mandale flight service athubuda horgane haina Civil Aviation Mantri Jyotiraditya Sindhya na phongdo ki wapam na ngasi phongo pauche ayamada maro pawina phongna bo ore Sanalebakta insurgency ki thawdok hantare hajarabasu security de thadaba senpham di hengatli Kumjali singani kulumdai phawbada kilometer tara dasmik sino ani sangba ngamkhai sambal khab loisin gadori haiba pauna ahan headline tori district boundary da che naribasi misimina thoktingai da laingak na mityang changbiu haiba UCM gi wafam na pausia sigi ahan bulamai da phongli huyal lan fawda kumjali singni tara mari dagi north east da lalhobugi irang cha da maripu gi changda hantarakle haiba MSA gi wafam na headline tori Yankhayum de Shuba, Ifi, listening Kunitoy, Ilisam Gimahau Amasung, Loktak Larimbina, Aying Bissing Pung Chinchin Kre have a pauna, Pausia Sigahan Balamai Pongli. Pona Pamda, district boundary Giche, Nabulari Bissing Asi, Mishimina talking the Langang Atu Matamda, Yangshin View Haiba, Usem Wapumna Ahan headline Tori. Mauda, Indigenous War Games, How Kre have a Pau Amasu, Pausia Sigi, Ahan Balamai Pongli. Shanghai Express Manipuri da Imphal Agartala dagi Myanmar Bangladesh flight lergani haiba pauna ahan headline tori Hawaii da leiba malem gi khwairi chawu mai gi sing pokhai kre haiba pau amana pausia sigi anishub headline tori Naharol gi thodang da Gujarat election duty set padalai Hyderabad jawan ani gi imung manung da lakh taramanga ex gracia piragani haiba ECI gi wafam na ahan headline tori Imphal dagi Mandale Agartala dagi Chittagong Pawgi flight service athubuda horgani haiba Sindhya gi wapamna pausia sigi anishib headline tawri Isel Express ta Sangai Festival pangthokpam sing mina krikrik inare Union Minister Kiran Rijiju Festival lotion bagi tharumna saruk yargani haiba pauna ahan headline tawri MG Narega gi wathok khusuman naron da lokthok khibadagi mayokta job card holder taramathoina case thangat kreba pauna pausia sigani shub headline tori irai bakta gram panchayat paihan bathabak sing mau maril tadre miyam da kana hobu ya bathabak susi haiba minister Susindro gi wapamna ahan headline tori Bangladesh ki delegate sing yauna state ki thakta seminar pangthok haiba pau amana pausia sigi anchor kalam da phongli Imphal Free Press ta awang nopok lamnamda lalobugi samsya hantarakle haiba MSA gi wapamna ahan headline tori Shanghai Express English ta Manipur ki purakpa kani Madhya Pradesh ta phare have a pound headline tori People's Chronicle da Kangpok Peter Doctor Singna relay hunger strike chathak have a pound ahan headline tori Morning Bell da ngamkhai gi chan eribi singi wathok thuna loishilu haina UCM taksin kibagi pound headline tori Masona tharda Kendra ki Civil Aviation Mantri Jyotiraditya Sindhya na Manipur ki Myanmar amasung Tripura ki Bangladesh phaunaba flight service lehelagani haina lauthokibagi pauna ahan headline tori Nation 12 amasung Manipur Express ta Shillong da leiba NGO amana New Life Foundation Manipur ko kucham naduna Churasanpur District Hospital amasung PIC amadi PSSC singda tengbangi polam sing yanthokibagi pauna headline tori Hills Hornbill Express ta Karongi MLA na Mau Indigenous War Games Larry Kafi hawdokibagi pauna headline tori Chitrabhanu Thagachari Kiran Arubada Maruba Pau Umugana Manipur Sangai Festival gi heng loishin banimita Pradhanmantri Narendra Modi na Rajya asigi miyam da wa ngangani Manipur da COVID laje singtania oina fakatun hausi active case ni pan leri amashung Gujarat Vidhan Sabha gi ahan batanga chemical gi vote khombi gi tabak kamtheng na kalle Paul Rizeri